Tamjari ISTV News being Tabiri Punopo Dolen Roketrium na Anova Sehina Lakpagi Yapapozil Pizabagaluna Nasi Muriba Boxing Bizri Sarkar Asibu Apaba Maikeromda Purakna Bohonavada Media Sauraba Todang Lai Haina Minister AK Mirabaina Kanglai Park Mairagi contrary to Subama Pokunan Torumda Haikre Sahi Obanumita Masamanga Leribi Nupiama Masano Patopa Amana Tang Tinduna Hatkre Amadi Yankei Taret Suba CC Mitki Ahanba quarter final match da ARC Silong Amasung draw Kwakaitel Hayeng Tenarani Nasing Muruba Pausing Sanrum Pizri Sarkar Asibu Apaba Maikerom the Purak Nabahonabada Media Gisaurba Todangli Haina Social Welfare Minister AK Mirabaina Kanglai Park Mairagi contrary to Subama Pokulum Toronda Haikre Manipur Press Club the Pangtokiba Tormaduda Social Welfare Minister AK Mirabai IPRG Parliamentary Secretary K. Megasandra Kadagi Additional Chief Engineer K. Monoranjana Maruiba Musing Wina Saruyake Kanglai Mairagi Chief Editor Wangkimsa Samjaina Haikibada Paumi Singna Manipur Prajagi Yaipanabagi Demakta Awabakea Kangduna Tabaktori Masida Mipung Kudimana Mating Pangbiba Matautai Haike Atay wangang kibasing na fangdo na kibada media bu lana season bagi mong kara urakpa yauriba sidagi ngakthok na ba hona ba mathok tare media gi mioi singbu sarkar na akhana ba mieng sangbi batangai fadaba lei haiba wafam sing fangdo na ke Social Welfare Minister AK Mirabai na hai kibada media na mathau ningthina pangthok liba makai awang ba thaki lengak leiba ngamgani ngasi gi sarkar asina toriba thabak thorom sing media gi mateng na miamda khangan ba ngamgani haike Media person singing Katok Javase, Asibu Adi Am the Hena Kai Naze, the Singama, Makui Katok Javagi Mapana, Lepaka Sida, Achova Owen Bama, Murapagi Sound, Watodanga say, Media Sina P. Bani, Ivase, Masimak Hyman Batoroy, Ivasi, Wakanda, Tamjay. Parliamentary Secretary K. Megasandrena Media gi mioi singbo Sarkar Madi Miamna Ikai Kumnapam Toe Sarkar Nasu Media da Tabak Toriba Singi Pibam Pagat Hanaba Paikat Payaba Tabak Paikat Kani Haibigi Tazaba PK Program policies ke Miam Paikaliba Miam Singisi Ekoi Pada the Kangan Bam Sumadu Panganaba benefit Miam Singado Panganaba Kangan Bayo on by the set Masi Ekoi praise in the Mediana Sobat Tugang Lori Marusina, I go president media say, like democracy Chapaleva Sing the day. Say, Masi, Yam the Maruiba, Amani, I say, Kanglai Park Mairana, Matoning Tintoba, Paumi Madi Hawker Sinda, Sel Yana Kudolbol Piduna, Ikai Kumnaba Utki, Ikai Kumnaba Utkrabasing Adudi, ISTV News ki Joint Editor Takelambam Sunil Kumar, Huelan Paugi, Paumi M. Karnazid, People's Chronicle gi Paumi L. Aris Amadi, DIPR gi Paumi Tongbram Romes Lunena, Bas Hawker Oina, CS Biren, Bungosa Amadi, Nupi Hawker, Grasida Kudolpot Piduna, Ikai Kumnaba Utke. Nupi angang da sataba miot minay amadi maram sadana hatpagi thabak lepo haina maikai kayadagi leptana launari ngai ser asida ngarang lising ani tara marigi sahi hobu numita masa manga leribi mihai selebi nupi ama masa no pathopa drug saba mi yemana tamtibo mo ongda thangna tenduna hat khahari lekhidrabi nupi adugi maming Sangom Subam Sahida LS Mema Sayangke mga mapuroiba Siras Khan Kiangwe awang laikai dagini Mapo hatpani haiba miyoyaduna laikai adumaktadagi Nur Khan Saikun Apopa Aziz Khan kawe Lekhidrabi Sahidagi Sagegi Masa Thokpa miyoyni Tawdosiga mari lenana JC Sengkhubaga luinana miyamgi mipam pangthokre mipam aduda wangang kibasingna Tawdosida senaba miyoy ngakpipam thoktaba mara leiba miyoyni Aigini migini haiduna confirm thokte numit nefu manganigi manungda mihatpa mioi farga polista sarsit thangat pada natna ahba serak pigadamani tawdo asigi horofam lekaide nisa saba mioi leiba masung yon badagini miamna asigumba tawdo thoktana ba mayai kyaba sinja maruk phangna muthatnaba hona minasi phangdomaki tawdo thopomdagi phangba pawgi matungina mamabo hatlaba matungda Nur Khan ngasi miamgi mifamaduda saruk yaramki imung manungna phangdoro pagdagi khutakta irulbung na mahapu faduna pukibani hari Lekhidrabi Sahidagi Masanofi Nafisana Phongdorpada Sahida grocery dukan phambini ngarang numidang pung 3 minute kuntrarom taba fawbada maka leminarambani mamana sak lamle harakpadagi loba setlingaida thangna thinduna halambani mana sak puduna sanglapada mama
ina pungtaw tawduna dukan manung tatadun leramki kanana tawbano haina hangbada Nur Khan ni haina phongdok lamdaga gyan mangkhibadagi public hospital da pukhalaba matungda Ras Polyclinic ta refer torpadagi numit adu da lekhidabani asiba haksang Jenims ki mokta thamkhre maki dukandagi sel oina lupa lising tara Paksida yauba sel nagisana amadi mobile recharge couple sing mangkhre lekhidabi seidagi masada mako amadi atay mafamda thang thenbugi mafam ahum lerami misi asipende senaba mihoi ahak paserak pihaningi phangdoke kanana no hai mana kanana hai kan mana ahum lak mana congency khana hairam bani adagi aina wasi hairoige adagi koida atombas na gari thaudore I adu ichena imasi khongatli ayeng haudare ai di koilaw lawre Lon namadi mayek sakhanaba hotnaramba lusing pural singsubam akaba ningsing mana lakliba January 16 da pangtokpa ningsing thoromda khusinaragani hari ngasi kanglapak maya da leiba milali office ta pangtokpa paumi singa unaba mada president sadokpam tomba mangna phongdokibada paumi singa unaba aduda vice president naukhamba amadi finance secretary W Gojen Susargaki naukhambana phongdokibada singmi tami anigi marakta nungsilipul ama sagat piramba oza akabana loramba thodang adubo makha satharpa oina manasi mioi anida pigadabani hari tomba mangna makha taraduna January 16 da milalamadi Maitai National Front anina wakhalai masing da pangthokadurba ningsing thorum asing mari lenana singmi nupi pisung analamadi tokfam Thawai lemba anida lupa lising taratara madi citation piduna ikai khumnagini nimidesida tongan ba ban blockade tobidana bawa famsu phongdoke asigum laba thorum asida leibang miyam humna luchingba magi asigum laba tangna phangba ningsing thorum nipalak suba asibu aikoi leibang miyam humna lakpiu amadi milanu hona jariba amadi asida saru yaminasi haiba wakhalo lasi thamjari Oinam sombungdagi Little Master da class 2 tamliba Serif Mihat ki matangda United NGO Mission na imung manung unaduna maral label sing puthona bohonabada mapung phana saru yagani haina phongdokre Mission asigi Women's Committee convener Sobita Mangsata bamna Manipur Police asi crime kya Tizinbada train torba agency amani haibasu ngasi numit mangani surba fawbada miada sigi matangda langla langjil amata puthokpa ngamdaba si layuk thibani miad pa thuba matamda puthokna ba akan ba pressure piragani hari amromda miada sibu yaning da phongdoktuna samuro madi wangoi lambi sing thingduna akan ba khongjang sangsenki lekhidaba saripki mayamba sadikna Police Department at Hosadabasi miat pa losin duna tamba mali haina maral seki sarkar gi makai degi karigumba makalamati gi mateng pamde mihat pa pothok triba fawa akan ba khongjang sangsen gani haire mihat pa tuko pa isa pamde losa sarkar na isa pia gani am thanda pamme ekoi pamde isa pamde boji mihat pa tuko pa Bye bye amadi New Year numit kamari lenana Sekmai Turel da saksa hijanaba picnic towi yaroi yagani haiduna mugnaba mathorokpadagi ikhang khangudana thogdo khara matang tholakpa si labak thibani haina UCM lawi hari matam sana police ki lofam thokpa thodang lawkhidabana aswapan phawba yohan kiba asigi responsibility Manipur Sarkar maruina Home Department pugadabani December 13 da publicity setpa mioi singda Sekmai police ki SI mana publicity setpa du khudakta lepu natrabadi gari adu mai thadokani army da falaga nahalura amubi hariba si mathanta leibani salaga phazilu haibani singba wai kya hairami hariba sina asumba orabadi wathok asida SI adugi lanai interest karino police officer amagi asobo tholang loduna matam chana irang asi laksinaba honabagi mahutta hena sauthoknaba honaba haiba si sumdaba thong amani masida natana ima amubi amadi ima santida hanjin matu sonba yengduna khanaba hoba phunaba thorangba amadi ngarang tarik amagi thodokna mioi anibo sonba kaya si taraina loba yaroiduba thodok oirakli issue asida sauna thodang loriba Advanced Women's Society ki president ima santi amadi general secretary ima amubi Manipur gi su kya da sauna saruk yaribi losing bi singni mod khenaba kya leiraba su bab tanadriba sing adu phaminaduna wari sanarga bab taminabagi mahutta makhoi amadi makhoi gi members sing da hanjin maram sadana usit thawaidaba toroklabadi UCM amadi atai civil society mera paibi singna lumna lorpa haibasi masana tarkada bawa famni watho asida chief minister amadi deputy chief minister na mieng sangbi bagaloina senariba police officer sing matakta chap chaba serak pina ba pungning chingselai
Event creator ama oina full time solution amasung entertainment provider ama oriba Plenum Group ke anoba website ama launch tawkhre MJ Avenue de leba Kulavidu building ge ohmsuba floor de leba group asigi corporate office ta pangthokiba thoromasida group asigi chairman Rakkaisam vice chairman Bir Barda Yumnam amasung ke Saitajisu Sarugake Tripura ki konung Agartala ki ahoy nagar de leba lining thok puthiba amasung Kasar ki Bailan Kantida lai harau nabagi damakta amadi yengsalu nabagi damakta umang lai kanba punba love ukal ki president Sanam Pari halna lusingba kangbu ama ngasi impal thadokre hari lai harau bada sangbai papu singna thambiramba asengma masa kaya loineriba kangbu asina Tripura da khundariba tonghan ba maitei khul singdiki laktuna saruk yagadoriba singda inat ki phajaba amasung kanaba kaya mayek singna khanganaba honagani hari amaromda Manipur ki wangmada lai haraubu matamda kanagumbi kharana pangna sanaba pangtau toksilamba khara chahi asida ukalna thengduna lakle masi tawroidabani aikhoi gi leijeriba sanabigi laithok tintho fijet leiteng harau kumai gi masak sangasi aikhoi punamakna mana ngamba thakta ngakminaba matamni asam gi barak tampakta khundariba maitei singna furup asigi laithok thorom oriba lai harau ba se khul khudimakta pangthorpa si aikhoi khudimakna puning thogapam thoi ukalna haugiba sahi kharadagi barak tampak ki khul singda koine satuna kanglul chumna lai harau naba honadun lakli hairi RK Ratanmala Debibu Ref Torbamattung Tamtina Hat Kibagi Case Chief Magistrate Imphal West na cognizant law Kibagi Luinana Taldoasi the Senariba Soibam Danabir January Kunganitoida Court Karak Namakan Krehari Human Rights Law Network Tagi Fangba Pauda Lisingani Taragi January Kumapalamasung Kuntragi Lonaba Hinda Talkiba Todo Asige Matanga Lekhidrabi Ratanmalagi Apopina Maraleba Mue Atu Matamda Serak Pibinaba Case Asi Trial Tuna Satabinaba High Court Manipurda Red Petition Amantaki Red Petition Asinamaram Oiduna Sar said Lankalakibagaloinana Chief Judicial Magistrate Imphal West na cognizant Asi Lokalakibani Hairi Imphal Urban Cooperative Bank Limited ki branch sama ngasi sangak phonda hangtokre hangtokgi tormaduda bank ki maru oiba mioi kana serugaki talonga mari lenana branch asigi manager Laren Mayum Bimolatana haikibada bank asi awang nongpo state sing the leba regional bank singi manungda mai pakpa haibidu oiri mana makhatana haikibada khunja singna bank leitabana maram oiduna khudong saba logi sang namely loinana paisa paiba singna saving tobada nationalized bank khakta thambagi mahutta State Regional Bank sing desu tambiduna madugi kanaba punna lowin nanaba khonase haike doba tare ko sababa lebe sinsina kogi facility piba yanaba gidamanta interlang pilaga paisa tunchanna bagi maram su bank sina kari moida help tawgadage khangminaraga isigi sakhanaba phanaba banani Masana Masabu PLNI Hizaba Mui Karana Kumbong Primary Health Center ge staff singda selgi dimal torpu bu yaning deba fong doktuna center asida staff singna ngasi wakan mifam chetakre puba thangba ngamloi deba selgi dimal toriba si handok piu ana layangi thabak toriba mafam asi free zone ohen biu haina staff amana fong dorakle koi ji ingna tamna koi thabak tokjaba koi 24/7 koi ayuk sunu ginju koi thabak tokjaba kamuni adna ana basi bi seba to lejabani dari sigu mama sebenarnya lah aku sida koi leminari ba koi sama yang leminari sida koi potha bungkang daba wakanda mai bungkang daba pasien jingi kai kita bungkang daba sigu mayam lah pasi sigu sida winu koi ingin thabak tahun biu ada free zone mo hen biu kaina kaina so message jam tang kaina pisaning ba kita makta silin responsible Armed Forces Special Power Act Muthanaba National Human Rights Commission na tabak lokat pinaba Human Rights Alert na Commission sigi chairperson da taksin kre Human Rights Alert ke Executive Director Bablu Leitongbam na chairperson da ikiba Serol Asina ek asi muthat nanabagi tangai fadabadu khanganaba Cabinet Committee on Security da advice tobiu data gi matang da tokibugum House amage Member of Parliament singda city mamam ibu haiba yaure Meghalaya da BSc Home Science tambi sahi kunga mathorum surbi nupi masa ama nungsinaba nupana nupi masa gi natei sadaba photo namlaga Facebook ta thagalak padagi Lilong Police ta FIR ama senkre nupi masa na fongdoropada mak hata golapati dagi Alam Razak makak mayum koba sahi kunga nipalom surba nupa maga nungsinei
Mamang Segi September Tha Aduwaida Meghalaya Nupadu Laklaga restaurant Amada Unabada coffee the drug Hapsilaga Ref Tokibida Natana Natai Sadabo Potoka Namlaga Facebook the Tagalaki Hansen Lobinaba Haizabada Nupa Masada Natana Maki Apopana Power Kihalaki Hiramasing Matanga Lilong Police da Wakatuna FIR Sencre Mahamasagi Izet Mangan Birabanina Senaba Mui Aingoiba Akan Beserak Pianingi Fondoke. I Makatam Taraso, Equibani, Pedora, Tanki, Kotagi, Moga, Kansan and Haki, Maniaki. The sea told the total Mudunzi, so in one front away, man, Kam Palo Tahinayo, when you study Russian, who I studied over the way and what the speciality and why, and the Nangasana or Mohai, we are put a law of a ticket for the Pianan Batarake, Nami the European or Colombia, Mana do I not do hiring one day, and to him a tunga in front of my phone streets of Lake. I mau action learning kaigi noide aingonda mana asuyamba ai imu manu mai pa chilina isata ba thak amadi ai punsida career so ba thak man thak panina ai mau da chachani action learning Ngasi Manipur University ge committee room da pangthokiba Musu Revival Committee amadi BC Din Committee yauna phangkiba mifamda committee na thangkiba demand singi wafamda BC na thamlakiba wafam sing demand committee na kanyaninggaba phongdokre demand committee gi satar gi wangmada negotiate tawroi demand sing adubu namsinduna thamlabadi khongjang kaya leptana sanction khigani haina Musu Revival Demand Committee gi convener ge serolamana hairi Seki mystery of a muema, Singnaninga Oibamo the Siduna Leramle. Missy Sigimatanga sings the police that Wakatuna, Kiasama, register tokre. Lekidaba Muediguming, Nintosum, Diren, Sekunipan Apopa, Birgopal, Kumbi, IB Rotagini. Mark Kawadagi Tigadar, Kumarkova, Amage, Dukan Sabagi mystery, Oidun Levini. Missy Sigimatanga, JSM, Sam Kibugalina, JSM Sinset Pamuemana, Fondor Kibada, Missy Singnaninga Oi, Mamang Segi, December Kuntramatogi, Numidanga, Magna Tabak Suribam from Adudagi, Ahan floor dagi tarakpani haina police na phongdok palei asiba haksangi kok sangna karami mabuk amadi atei haksangi mafam singda phukhiba manbugi dafam lei numidangda asopa mioi adu mathang numitki nungtil pung 3 minute kuntharom tabada mayumda pau pirakhiba aduchu kumargi tamaida thabak suba mioi singni haina tamlami asiba haksang leramba amadi khenariba matam taseng na singnaningai oi kanaguma kharana fuduna halamba orangbani senariba mioi sing faduna aingobe serak pidriba fawba asiba haksang loroi hairi Siraba matungda mak bye gi tang kontrama December gi tang kontrama thoi gi numidang duda sibani abagi mafama akoida leje aduga hariba sibagi report asina akoi leminary ba mioi sing aduna tang 1 gi pung 3 minute kunda sibagi pawasi pinarakpani maramaduna hariba misi si akoina myada si chinninga oi maram chade maramaduna hariba misi si de chenari ba mioi sing si atuma matam da sarkarna matik sabat Dandi PB duna hari ini singa matakta patisaba angyo bicara adu PBU All Manipur Tami Singmi Apunba Nupilopna Christmas Kumai Gamari Lena Satrakpa Thorongi Maka Satrakpa Oina Senapati District Manung Sanalaiba Kangsuf Siruda Anoba Sehigi Yaifatongi Tominaduna Kunja Singa Kudol Port Pina Krehari Ngasisu Karam Tadoida Kunja Singa Luina Kudol Port Pina Kihari MSU Head Office ki miyang makada Imphal West District na senduna SSLC exam thagada ba mahirui singi akanaba free revision course ama ngasidagi mayang Imphal da leiba M Thomso Higher Secondary School da hokre course asida mathematics amasung English subject takpi tambiri Rashtrabhasa Prasar Samiti Bhardagi September Lisingani Tarahumdoigi Rashtrabhasa Ratna Parikha Haidokle Oja Singh Mahirui Singhna Manipur Rashtrabhasa Prasar Samiti Pauna Bazar Imphal Office Tagi Parikha gi fall Khangbayagani Haidi Thasigi Kunga Mapanda Saparmena Police Station gi Manung Senba Saitu Gamfa Gol gi Kangsa Khul gi Kaunu Singda World War II gi British Air Force gi Kaikiba aircraft amagi asoba engine ama local discovery expedition team amana tengre
Kumari Woodstocks School Mongsangi Principal Surendra Sorai Samgaluina Kaunu Larembi Togalupki member Marigaluina December Kunganipal Degi Kaunu Mountain Range the Expedition Sea Satarkibani Mamang Tagi Kungamapalgi Nungtilda Nungai Oina Tobo Mafamda Tokaiduna Yangbada aircraft ki asobu Injinadu Pankibani Injinadu Iroi Seasonaduna Putarapeda Kangsa Kulgi Kunja Singna Makugi Ayaba Yaudrobadi Puba Yaroi Haina Ta Sigi Kuntramatoida Atimba Piki Maduna Maram Oiduna Kangsa Kulamusung Sirang Anigi Marakta Unkanaba Toki Adubo Kangsa Kul Youth Club ki Chairman KLTL gi Musing Yauna Upon Mamipa Mama Pangtolo Matunda Yanaba Purakre Pangliba Posagasi Atubo Matamda Sarkargi Matik Saba Authority Amada Sinaba Haina Yanakre Tim Asibu Lusinkiba Surendra Pondro Kibada Mamang Sahida World War II gi bomb Kuntragmapal Su Singsang Asidi Fangduna State Archaeology Department Sinakre Sahi Sigi September Thada Asoba Expedition Amasu Singsang Asida Satanaba Torang Tori World War II da Singsang Asida aeroplane Mangarom Kaiki Haibigi report lay Haike British Air Force ki crash of the part of Koi discovery expedition sida hariba plane crash of the part ni kam ko ne discover to ga me to mayam so ko le mi ya ta fadali do ko ka tiksa da mina asigi ko di hariba plane crash of the ko se dis ko ne si so na tapte ada hariba ko si ko ngare hariba ko si ko yam ko de ka be sa to ri ko ka be hariba ko si putraga ko si ko na mafam sa wa Hari lagi dapat department of Police lagi hari begitu bawa kalau nak putra pun kita nak buat tadi pada koi masih yang sama gadi itu masih kamera kena atau expedition nama silaga hari begitu aku kita begitu bawa pada bawa All Community Development Organization More Sinduna Ngarang Anoba Sehi Hobunumita Community Leaders Mayam Galuina Sakle Lama Saminaduna More Madi Manipur Lediba Tongan Tonganba Community Singi Marakta Leramba Nungsinadaba Saunaba Nuainadaba Punuma Kautoknaduna Kangluf Kudimak Amatoina Nungsinana Santilena Himinasi Haiba Pauzelda Yumpa Moiba Sehi Kudingi Pangtokpa Tarasuba Manipuri Magi Yaifa Pauzel Lisingani Taramari January Marida Pangtoknaba Ware Flowre Tarom asi sei khudingi oina January amada pangthoktuna lakpani adubo sei asi oina More Town manungda khunda minriba kangluf khudimaki yenglaga January marida oina pangthoknaba leminakibani hairi Organization for a Better Society Western Palace Compound ge founder oirambata natana Women Development Society gi su president oibirambi Rani Kaminina ikang khangudana lekidabada society asina awaba phongdokre lekhidabi Rani na hinglingai matamda maruina nupi singbu apaba mama oinanaba amata oibagi lisingda thauna kaya piramki legai ge club sanaroi amadi mairoi singda mana kaya piduna puning thogat pirami hairi KSA Jiribam Union Sinduna Thamagi Free Crossing Camp Ama Jiribam Higher Secondary School da ngasidagi hokre Camp sida Jiribam ge Barak Circle ge Mahiroi Singh yauna handak pangthokadaba Class 10 ge Mahiroi Hompromna saruyari Hoje makatana sanabu Paulo Pise Ngasi sanamugi pauda ahan roina Sesimit Yang tare suba Sesimit ki ahan quarter final match ta hayang ARC Silong amadi Traw Kwakaitel Tenaragani Manipur Development Society na sponsor toroga All Manipur Football Association na sinba yang tare suba Sesimit ki ngasi aroiba pre-quarter final match ki sanakibada SSU Singjamaina Ems Khabambu goal amaswinoda maitiba piduna SSU Singjamai quarter final sankre mai paklaba SSU gi goal adu MD Riaz Khana Anis Wahab ki homputra suba minute sanki match asigi ahan Wahab hawrapada team animakna yamna kanna sanaba hawraki SSU Singjamai gi masakan ba haising Sanari kaya yawna ahan wa half forward dominate tawduna sanarabaso team animakna ahan wa half forward goal amada sanabagam kide anisuba half ki horakpada SSU gi goal chanba yaba kaya fanglabaso goal onthopangam kide adubo anisuba half ki homutara suba minute Riaz Khana pusilapa ball ma Ems ki defend gi ahoba tanja lowduna kausilapa kick adu goalkeeper na phaba ngamodabadagi SSU gi mai papgi goal adu sankibani
Hayang nungtil pung ama minute kuntra taba matamda mapal kangjay bungda ahan ba quarter final match ARC Silonga draw kwakithel ga sanargani. Match asi ISTV na live telecast tawduna miyamda yangangani. Anoba sehi lakpaga loinana Jomi Villa Independence Church na sinduna nomagyoiba sports meet ama kreku parta pangthokre. Peace and Prosperity haiba teamda pangthokpa sports meet asida UCM gi president Nabasandra O Henry amadi Jomi Villa gi chairman Lulko Hans Haukip Susarugaki. Special invitees oina model amadi actor Nirman Kangzam, film actress Jennifer Lokham amadi Artina Thodam Susarugaki. UCM gi president Nabasandra na phongdokibada asigumba sport meet asina simitami anigi marakta nungsi sana duna hingminabagi mari fagarpa ngamgani haiba wafam sing phongdoki tungda tongan pa masana kya pangthoke. Ani suba athokfa Manihar Singha Memorial 4S Sides Open Super Soccer Tournament ki final da Netali Loklawbung amadi ISLC Hodam Lerka sanargani. Athokfa Manihar Singha Memorial Trust na sinduna YLL Ground Pisumda Satriba Ani suba athokfa Manihar Singha Memorial 4S Side Open Super Soccer Tournament ki ngasi sanakiba ahanba semifinal match da Netali FC Loklawbungna mix kwakithelbu goal ahum sinoda maitiba pikre. Netali gi goal sing adu Deepak Sanjit Sanana tare suba nefum du suba madi nefuma suba minute sanki tournament asigi atopa semifinal match amada ISLC Hodamler amadi KFC Kasam Tonga Sanabada normal time ta draw set padigi kick from penalty mark na decide tawda ISLC Hodamler na KFC Kasam Tongbo thoiduna final sankibani. M. Rabichandra Trust na sinduna Kyamgay de Sathariba mga suba state level M. Rabichandra Memorial Football Tournament ki ngasi sanakiba match ta KFC Kansipur na IFT soibam lakaibo goal ahum amada maitiba pikre. KFC Kansipur ki goal singadu o manina kontrataru amasung marpumari suba minita goal ani sanki atopa goal aduna gate na humpumatoy suba minita sanki IFT soibam lakagi amata ngaripa goal aduna Ronaldo na kungomdoy suba minita sanki atopa match amada ABC fightinga laktabadigi CFC sajingna wa over fangkre hayang Aniska Uripok amadi LFC Texamga sanargani. Handakta Haurada Pangtokiba Taramatoi Suba National Kung Fu Championship ta Team Champion Uraklaba Manipur gi Sanori mga okre. Sangai Pro Mahila Mandal na sinduna Sangai Pro mamang leke de Pangtokiba Opugi Thorum aduda Mandal gi President Naurem Gunesuri Susargaki. Kung Fu Sanori mga adudi gold medalist KS Elina W Anurada and Roland C.H. Singlemba amadi silver medalist S. Nelsoni. Ngasi opagi Toromaduda Sanori Singh asigi Chief Course S. Rajeshwar amadi Team Course S. Rohita Asamba Kudol Piduna Ikai Kumdaki. Ningsing Bayai All Bengal Southlands Kung Fu Association Sinduna Mamang Sehigi December Kungatareti Kungamapan Forward Satar Kiba Championship Asida Punna Manipurna Gold Taramari Silver Taret Amadi Bronze Medal Fangduna Team Champion Oikibani. Maharashtra gi Jilha Kirida Sankul Stadium da tha sigitang taranithoi dagi tarataruk fawa pangthokadoriba kuntaruk suba Senior Man National Tug of War Championship da Manipur Tug of War Association gi members su oiriba National Referee Khangembam Kamini Singha amasung H Binod Kumar bu referee amadi official oina khalakpada Manipur Tug of War Association na nungaiba phongdorole. Hauzik ngasi nungmugi oikiba ay ngasagi pau pizeri. ICAR Lampel Party ki phongba pau gi matungina ngasi khwaidigi sakiba degree Celsius 22.3 khwaidigi ingba degree Celsius 2.3 nungsida yawba ising manal gi sang ayukta sada marfatara mari nungtildana sada nefum doi ngasi nong sukhide. Loisalakpada ngasi gi muruba pausing amukana pizeri. Sarkar Sibu Apaba Maikairomda Purakna Bahonabada Media ki Sauruba Todanglai Haina Minister AK Mirabaina Kanglai Park Mairagi Contranitu Subama Populman Toromda Haikre Sahi Obanumita Masamanga Lerbi Nubima Masanupa Topa Amana Tang Tinduna Hakre Amade Yankitare Suba Simitki Ahanba quarter final match da ARC Silong Amasung Draw Kwakitel Hayen Tenaragani Nasiri ISTV News Ming Tabi Punompo Amukana Kurang